Pausedi yumpok oipa maroipa pau kharab de tawjari lilong amasung wangjing tentha sigi maraki mikhal November 3 tabang thok lagani Positive Oibasing Huranbasing Postal Ballot tabot thadaba Yagani Joint CEO Manipur ki chit hangtuna leirba Assembly Constituency taraga humdoi manungta 30 lilong amadi 34 wangjing tentha khaktamak maraki mikhal pangthoknaba Election Commission of India na Youkhre Constituency ani asida November 3 tabot thadhanaraga November 10 tabot masing thiragane Thobal District manungta mikhal ki Model Code of Conduct khudaktagi chatnaba Youkhre Election Commission of India na Manipur ki Assembly Constituency ani asigi by election ki matam laukthokraba matungda paumisinga unaba amada Joint Chief Secretary Electoral Officer Ramananda nongmai kapamna paumisinda hai mikhal asigi notification October 13 da thokane mirip che pisin bagi aroiba numit na October 10 Mirip se scrutiny na October 12 da pangthok lagani mirip se lokthok pagi aroiba matam na October 12 ni Assembly Constituency ani asida November 3 ta vote thadhanagani loina na vote masing na November 10 da thigani loina na mikhal gamari laina ba thabak thorom sing November 10 gani thoida loisilagani aike Mahakna hai mikhal asigi matam lakthoki baga loina na Model Code of Conduct asi Thobal District punamakta kudaktagi chatnaba Youkhre Mikhal asida mahausaga manataba anoba khongthang amana masagi chahi marfudagi helaba ahalsing Hakchanggi fivam mimanatrabasing amadi Covid-19 positive oiraba myoising Postal Ballot ke khuthangna mikhal asida vote thadabagi khudongchaba piri aire masigi damukta polling officer amma tokhaina haplaga Postal Ballot sing mikhal nongwa walingaida khongatpagi thabak su loisin kani aike mangna hai 30 lilong AC asigi apunba voter masing asi Lising kuntra gani thoi chahum marfudra nipani masiki manungda nupa voter na lising tara manga chanipan hundraga taret amade nupi voter na lising taraga taruk changma taraga nipani transgender voter masing na ahumne 34 wangjing tentha Assembly Constituency gi apunba voter masing asi lising kuntra mathoi chani taraga humdoi ni masiki manungda nupa voter na lising tara manga chumna yankhai humdoi ni nupi voter na lising taraga taruk chama go humpune Lilong da sahi marfu helaba ahalgi masing chamaga marfudra mari lay wangjing tentha da chahum taraga taret lay Lilong da Hakchanggi fivam mimana drabam yoi cham yang khaini pal lay aduna wangjing tentha da na yang khaini taruk lay Lilong da punna polling station kuntraga mapal lerambadagi voter lising amadagi henba polling station jarokpadagi auxiliary posting station polling station tara hakolakhe loinana wangjing tentha da polling station mari amaga hakat lakhe masi paraga polling station ana humraga nipat lerambadagi polling station masing marfutrani thoide hengatke mahakna hai mikhal asi Covid-19 laichat marakta pangthokpa oibana mikhal ki thabak thorom sing dasu ahongba khara thamle hana mirep che pisinba matamda mioi manga phawba mirep ka chatminaba yaramba adu haujikti mioi anidagi hena chatpa yararoi Mikhal ga mari leina na jumthong changduna vote khombagi thabakta mire patuna escort masing thadana myoi manga digi hena chatpai yaroi Mikhal ga mari leina na road show tawba matamda gari manga pungkhai amam kanraga chatpai yagani pangthoka dorba Mikhal asida Ministry of Health amani Ministry of Home Affairs na piriba SOP gi mathakta state na lamdam aduta chanaba SOP ama sembada agaiba leite loina na Mikhal asida state ki thakta district ki thakta amadi constituency adu ki thakta health model officer hakadori Masina Hakchal Gamari Lena Batabak Yang Changani Aike Manipur oina chit taraga mari hanglambagi manungda thangka sigi chit hanjan ki badagi hangtre aina lauthokraba matungda chit taraga humdoi hangduna lakhibani hangliba chit tara humdoi asigi manungda ate constituency sing court da case leibana maram oiraga Assembly Constituency magata mikhal bangthokani aina panarambani adubo wangoi saitu amadi singhat ki MLA ki mathakta disqualification kamari lainana court case laibana ECI da wakalakpadagi constituency ani asikakta da mikhal pangthokna bathabak lakholakpani aike amromda Election Commission of India na press ta thadorok bacherol amagi matung inna leibak asigi state taragamathoi gi apunba Assembly Constituency jangkhai toruk amade Bihar ki Parliamentary Constituency apagi mikhal asigamari lainana Election Commission of India na mikhal ki matam lakthoki bagal loinana Model Code of Conduct ase khudaktagi chanaba haure haina lakthoki bani Maragashida Mikhal Dangak na Chatkadabasing Code of Conduct Candidate Political Party State Government da Chatnagani
Anuba Tabak Hoba Yaroi, Chataduna Lady Tabak Makat Chataba Yagani. Government की achievement publicity तो भाई यारोय Minister की official tour के election की थबक का पुंचिनबा यारोय road show gari manga pungkai amam kanaraga chatpa yagani nomination lakpada mi ani dagi henba yaroy vote khomba chatpada score ki percent thadana mi manga dagi henba yaroy health model officer hapkani covid positive oiba chahi marfu hellabasing amasung Hakchanggi fivam Tongallabasing Postal Ballot Sijinnaduna vote thadaba yagani Atop pau amadana Nagaland ki Puba truck sing Assam da Changba Matam Kaktana Thingkhre Dimapur Truck Owners Association Dimapur Truck Driver Union Dimapur District Truck Drivers Welfare Trade Union Lahori Chan Amadi Khatkati Truckers Welfare Association Amadi Bokazan Truck Owners Association ngasi ayupung tarit tagi hauduna Matam Kaktana Dimapur da economic blockade thamjinkhre hairiba economic blockade asigi marungda Dimapur phautuna Puba gari sing chatpa yaroi hairi Tha asigi kunithoi da jiten gogoi koba Assam dagi truck driver amma sakhangdabasingna hatkiba adugi langla langjin numit humni gi manungta puthoknaba amade truck driver sing asina thengnariba tongan ba khudong chadabasing asi ko khanaba state government na thabak paikhatnaba September 23 da association manga asigi paiketigi matam thakibani adubu makoina thakiba matam adu loiraba phawbada lekakna thabak amata paikhalaktabadagi economic blockade ki khongjang asi changkinba haurakibani job card ki Khutsumal Huranbasing Fagatnaba court na police ta Khanghankhre MGNREGS की खुशुमन Huranbasing Fagatnaba district खुदिमक्ता special investigation team amamam semduna aranba tawribasing tha taruk ki manungda Fagatnaba High Court of Manipur na Superintendent of Police Vigilance Manipur da Khanghankhre haidibu court ki order adu MD Mainia Sidiku MD Oli amadi MD Wahid Ali da Ministry of Rural Development Organized Government of India Manipur lega ki Chief Secretary Rural Development and Panchayat Raj ki Commissioner Thobal District Deputy Commissioner, Kakching District Deputy Commissioner Amadi, Block Development Officer, Usiwa Gram Panchayat ki Panchayat Secretary, Jila Parishad Amadi Pradhan State Bank of India Thobal Branch Amasung, Superintendent of Police Vigilance Manipur ki Mathakta Tharakiba PIL Amadi, hearing chataraba matungda lauthokibane. PIL adu Manipur High Court ki Chief Justice Rama Lingam Sudhakar Amadi, Justice Antem Bimol Singhagi bench ta tha asigi taraga mathoide hearing chatharakibane. Doinana PIL aduda Thobal District ki manung channa leiba Usiwa Gram Panchayat ki MGNREGS ki thabak thoram panariba mari leinabasingna miyam ki Khutsumal aranba mongda Sijinnaduna miyamda matik chana yahonre hiram aduda mari leinabasingna miyang changduna phagatbiyu haina prayer tawkhe PIL aduga mari leinana sathagiba hearing petitioner amadi respondent singi council singi khothangda thamlakhiba chami chansing kopna yengkhe Vigilance की Superintendent of Police na thagalakpa reporter hariba maibam Usiwa Gram Panchayat ke MGNREGS beneficiary job card holder lising ani chatret marhum doi leibagi manungda case kunganipat lokotuna thigatpada kanagumba lengak amadi landai gi khutpu kharana miyam gi Khutsumal jing aranba tawduna Hurankhre aibaki singnaba leire haina pankhe miyam gi wakat amadi vigilance ke report matung inna amasung miyam gi phangpam thokpa Khutsumal Huranbasing Fagatuna Charak pibagi tangai fadaba leibadagi court na vigilance ki Superintendent of Police ta district khudingmakta special investigation team sing thamduna yengchinana ba court asina Khanghankhre court ki order aduna MGNREGS ki mari leinaba thabak thoram singda investigation tawduna chathariba aranba sing puthokadabane nagalamromda thogdok ani da miyoi ari sire Chochanpur amadi Imphal West district ta thokiba tongan ba thogdok ani da miyoi ari sire Press na phangba pauda haukiba tha asigi kundarit ki numidang pung 9 minute ipuram taba madamda Chochanpur Police Station na konba CPI search meha da lambida makhong na chatpa miyoi ama masa khanghudraba motorcycle amana thomlambadagi soptona hospital da laikan dharkiba miyoi ama ngasi sire laikhidraba miyoi adudi Chochanpur district ki manung chanba molbhai phaidagi Lal Rahman Zhar Chahi thoi apokpa ngangkhul belne Thagdok aduga mari leinana Chochanpur Police Station na case amala khotuna thigatpa haukhre amaramda laikhidrabagi asiba hakchang adu ngasi rims ki mokta postmortem tawraga imung manungda senakhre aire atopa thagdok amadana Imphal Police Station na konba kwa ketel soibam lekaida leiba water reservoir manakki drain amada miyoi ama siraga taramle laikhidraba miyoi adugi maming lamabam Sudir Chahi yangkai apokpa laikhidraba mangi kawe Mahakwa ketel akham laikai dagine mahak drain gi ising da mamai uplaga siraga taduna lerambadagi ngasi ayuk pung 9 rom taba matamda thengnarakibane
पुलिस पाव पीबदगी इम्फाल पुलिस स्टेशन की टीम लाक्तुना असीबा हक्चांग अदु लौखुलब मतुंग रिम्स की मोक्ता पुदुना पोस्टमार्टम तौरब मतुंग इमुंग मनुंग की मियोइसिंग दा सिन्नाख्रे थौदोक अदुगा मरी लेना इम्फाल पुलिस स्टेशन ना यूडी केस लौखुले आइरे गोवा की DGP पॉजिटिव ओइरे गोवा की डायरेक्टर जनरल ऑफ पुलिस मुकेश कुमार मीना कोरोना वायरस पॉजिटिव ओइरे आइना हेल्थ डिपार्टमेंट की सीनियर ऑफिशियल अमनंगासी फोंदोखरे ऑफिशियल दुना फोंदोक मतुंग इना मीना की टेस्ट रिपोर्ट ngaraक लाकपग लोइदना महक वायरस असी पॉजिटिव ओइरम खिबने महक प्राइवेट हॉस्पिटल अमदे एडमिट तौखिबग लोइदना हौजिक महके हक्चांगी फिबम कफरी आइनसु ऑफिशियल दुना फोंदोरकले यामना नुवाइतब थौदोक अमदा गैंग रेप विक्टिम दिल्ली की हॉस्पिटल दा लैखिद्रे मियोई मरीना नमदुना इज्जत मांगनखिबा नुमित खरनी की मतुंग उत्तर प्रदेश के हाथरस डिस्ट्रिक्ट की चही कुन तरागा मपल रोम छुरबे दलित नोपी अमंगासी दिल्ली हॉस्पिटल अमदा लैखिद्रे हाइना सीनियर पुलिस ऑफिसर अमना फोंदोखरे हाथरस की सुपरिटेंडेंट ऑफ पुलिस ब्रिगंत बेरना हाइके नुपी मचा अदुगी इमुंगना पिरकपा पाव मतुंग इन्ना महाकसी नोंगालमदाई पुंग अहुमलोम ताबदा लैखिदबने पनबजाबदी नुपी मचा अदु हौकिबा सेप्टेम्बर तरागा मरीदा मियोई मरीना नमदुना इज्जत मांगल लमखिबगी मतुंग अलीगढ़ लेबा AMU की जवाहर नेहरू मेडिकल कॉलेज एंड हॉस्पिटल एडमिट तौखिबने अदुबो महकी फिबम फगलकपगी मौंग अमत उबा फंगदबदगी महक ngarang अलीगढ़ दिल्ली हॉस्पिटल दा पुखिबने अमरोम दा तमतीरबा थौदोक असिगी 21 मरीमक पुलिस ने हाना फाग्रबने अमरोम दा कोविड पेशेंट मसा मथन दा सिजखरे महाराष्ट्र की संगाली डिस्ट्रिक्ट सही 43 रोम छुरब कोविड-19 की पेशेंट मसा मथन सिजखरे आइना पुलिस नंगासी फोंदोखरे पुलिस ऑफिशियल अमना फोंदोरक मतुंग इना थौदोक असी ngarang नुमिदांग अथेंगबदा पुणे दगी किलोमीटर 294 रोम चलगा संगाली डिस्ट्रिक्ट की मिराज दा लैबा कोविड फैसिलिटी अमदा थोखिबने मियोई अदु फैसिलिटी अदुदा लैबा महाकी फमुंगदा थांग मखौरी लेंथत्तुना सिजाखिबने आइना फोंदोकलदुना ऑफिशियल दुना आइखि डॉक्टर सिंगना महापु कन्नब होटनखि अदुपु माइपाखिदे मतंदा सिजत्रिंगै की ममांगदा मियोई अदुना महाकी मचानुबा कौरगा मखोइगी इमुंग एंगचननबा आइबो वाफम थमलदुना ऑफिशियल दुना आइके थौदोक अपुंबा असी कोविड फैसिलिटी अदुदा खिनबा CCTV कैमरा सिंगदन अमौकी थौदोक असिगी मतंदा पुलिस दा केस अमा लौखुटपग लोइनना थिगटपगी थबक चथरी आइनसु ऑफिशियल दुना फोंदोरकले मणिपुर दसु मियोई चनी होमपुगा मबन पॉजिटिव ओइरे सिबना 35 सुख्रे स्टेट असिदा हौकिबा पुंग कुनमारी असिगा मनुंगदा CAPF की पर्सन होमपुगनि पान जाउना पुन्ना मियोई चनी होमपुमपन कोविड-19 पॉजिटिव ओइबा थेंगनदुना अपुनबा कोविड-19 की केस लिसिंग तरा चाट्रेट निपुगा तरुक यौख्रे लोइनना एक्टिव केसना लिसिंग अनि चाट्रुक निपुगा निथो यौरे आइना कोविड-19 कमन कंट्रोल रोम दा थदरक पचेरोल अमना खंगलकले पॉजिटिव ओइबा थेंगनरिबा अपुनबा मिसिंग लिसिंग तरा चाट्रेट निपुगा तरुक असिगी मनुंगदा लिसिंग नि पंचामरी हुमरागनि पांडे जनरल पॉपुलेशन दगिने लोइनना लिसिंग अनि चानी होमपुगा निपानना CAPF की पर्सन सिंगने आइरे अमरोम दगसी पोरोंपत लैबा जेनिम्स हॉस्पिटल कोविड-19 पॉजिटिव ओइबा मियोई अमा लैखिदबा लोइनना स्टेट असिदा लैखिदबा कोविड-19 पॉजिटिव ओइबा अपुनबा मसिंग 35 सुख्रे अरोइबदा कंटेंट सिंग असिगी मरोइबा पाउ खरा हसे बौदम जरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी येंगबिरबु पुनमक पथागचरी लोइनना चैनल असिना दोमदा कानरबदि सब्सक्राइब लाइक एंड शेयर तौबा कौबिगनु पुनमकपु अमुक हन्ना थागचरी।